Ngasigi video se yamna nungaiba ma suksai soidana oiragani. Stock market nauna khongdarak bastingna matau karamna risk lawgadagi lupa kyadagi starting tawba yagani haidana tongan ba kaya mak hangakre. Hangiba singadugi tongan ba pakum kaya amasu video oina semgre. Ngasigi lawkhatliba kamena sida asumna hangbiri. Yamna pikpa lupa lising taradagi hauraga nongmagi yam tapa paisa khara tanba yagadra. Karigumba mangpa taragana lupa kya mangba yagani karamba stock singda akoina Sanaba Houba yagadagi haidana hangakpa wahang asigi pakum piboina sumaina thamjage. Number 1 akoina yengakadi se paisa da hana la oise isa se aina mamangda senkiba video sing adu phajana follow torakpa oi taragadi haibadi paper trading torakpa discipline leiba candle chart khangba candle gi maramda adagi candle train gi maramda hairiba sing adu mamutana khangboy taragadi houba yagani madu nattabida hairiba sing adu kanthu umma taragadi houba yaroi karigumba hairiba sing adu mapung phare haiba taragadi haunanabagi tanja adu haizarage sumaina tawgani nongmada trade amadagi hena changoi kariba nongmaje trade amadagi hena lawroi karigumba trade amasida profit laire okay karigumba trade amasida minus ledana numisida adum loisangani ani hana sangbagi mathau tade nongmada once sanagadiba mafam asina equity da sanagani equity da laiba yaba stock sing mamang da thamgre aduga aina su live toina thajaba IOC masi natragana any equity da laiba stock amade tayai akoin stock select tawba matamda yengadi se market ki khongjela se lupa kya zele karigumba aina yamno hongi haidana laisaluraga somda paisa amada paisa anida paisa mangada paisa tarada zele taragadi yamna wani zeliba paisa adugi matungina akoina profit amadi loss lekodini khaliba market adugi matungina aigi stop loss amadi profit lekani market laiba matamda intraday da lairani intraday da laiba matamda laigadiwe share masing asi share chama lairagani equity gi yamna nungaiba ma haiba taragadi stop loss su thamba yagani target su thamba yagani target da thamgadi basina aina lairiba adudagi lupa ma hengatlaga target thamgani stop loss da thamgadi basina aina lairiba adudagi makhai ma taraga stop loss thamgani aduga aina laigadiba jaga se mafam chaba aduga support ki mafam amadi resistance ki mafam la haibadu ma phajana khangaba matungda laiba oigadabani madu nattabida lairuba taragadi stop loss hit tawgigani market ta koina sangiba taragadi hairiba target natragana loss ani sigi manungda amadi sungsoi soidana hit tawragani target ta hit tawre nomadugi sanaba toani stop loss da hit tawredana okay hairamani hairiba paisa se hayeng phugatlagi hairaga aigi sanabado loisengadaba madu natabida aigi paisa se mangre natagana tongiba sidagi khara yamna tongnanabu hotnaruba taragadi paisa mangakani nomada market amadagi hena changdaba changiba mafamado yamna phajaba mafam chaba kendanna amadi tongan ba mamangda haikiba confirmation sing adu pirakpa mafamda changba taragadi nongmagi yamba yantaba lupa sama profit leirani mangpa taragana lupa yankhai mangagani sumai toroga yamna nungaina stock market ta sanaba yagani madu nattabida ngasagi discipline adegi mamangda paingriba mayam sing adu loina thugairaga sanaba taragadi paisa mangani aduga sanaba matamda yamna nungaina sanage hai taragadi ai sana semiba aigi rundo fazana follow toroga sapiyo